Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau Konsa Kuki Lungwiram Naga village ta Naga gi yum sanaba yumfam thonge tawbada Naga nupi Amk Kuki singna Hwrakle hairi loinana mafam aduda yum sabasu yaroi haina thinglakre hairi Naga gi CSO singna su miyeng changbiu hairagli Kuki Millitantsingi NI bu open challenge story Rambai Tengol giluching pura korongan ba khuman gi update gi lokhochar ke handak imoinu numita kanglada ina lining iramdam gi puwari yumfam oiba wahang hangani wahang leptana amata landana khumbang amba ichil inau iche ichal singda iPhone 16 Pro Max pijagani India gi wena hojik fawbada human meta pneumovirus HMPV gi case manga sukre India gi wena hojik fawbada human meta pneumovirus HMPV gi case manga sukre Hariba case ase Bangalore gi oina tha ahum amadi tha nipan khakta ngariba angang anida positive oibagi case tengnaki tha ahum da ngariba angang asigi hakchang gi fibam phagalakpadagi hospital dagi discharge tawkre aduga tha nipan da ngariba angang asigi hakchang su phagalakli adumoinamak discharge tawri hari nakal amarom da Ahmedabad ki oina tha ahum da ngariba angang ama positive oibagi case tengnakre Chennai amadi Salem gi oina su positive case amamam tengnakre hari hojik fawbagi oina punna India gi HMPV positive case manga sukre haina pausina makatari Kanglai papun mo kholaw gi update gi lokhocher ke Nagalam da yum sagi tawbuda Kukina sabe yaroi haina thingba pirkhre company news tagi lokhocher ke NH 37 amadi NH 2 da pochai puduna lakpa gari Imphal da thunglare National Highway 37 amadi National Highway 2 da lamda masigi tangai fadana nongmada changdraba yadraba pochai puduna lakpa gari chani ga tarama thoi amadi chamri ga kuntare hariba lambi asida apanba yawdana pusilakre makha tana Pochai pusilakpada khudong thiba thoktanabagi damak chingnaningai oiba mafamsingda security force na akanba section tharang lokhatki Manipur district pumnamakta pamdaw thodok thoktanabagi damak ching amasung tamda punna checkpoint chamaga taruk hangduna cha awok sing check tawbagi thabak chathakre hairi